Manipur thokli beirang asi neutral oina leiriba naga furuk ke CSOs se amadi naga MLAs singna nakal animaki MLAs singa phamina duna warisil purangna buhotna biyo haina Tangkhul Naga Aze Longfeng Southern Tangkhul Naga Union ge maikai degi phongdorakli Jingmairongi Tangkhul Avenue da laiba Union asigi office de pangthokiba pawgi mifam amada Union asigi chairman Somi Angkangna Naga MLA Singa Kuki MLA Singa ngasi nongmanini gi mamangda Guwahati da unaduna wari sanakre haiba paw fangle Matawadugumna Tampaki MLA Singasu unaraga wari sanaduna nakal animaka paw phawdoknaduna state asida peace samasung normalcy purakna bathabak paikhatpiyo haikhe Manipur da hauzik laidibe irang asina maram oiduna Tribal Affairs and Hills ki Minister Masama Imphal da leitabana maram oiduna thabak tawdaba asi thayam lakle haiba wafam thamladuna Somi na makhatana Tribal Singna masiga mari leinaba loishang shingdagi phangba yaba khudong chaba amata tha kaya phangdana lakle Hiramasi ki matangda Chief Minister namit yeng changduna Tribal Singna phangba yaba khudong chaba khudingmak phangnana ba paikhatpa yaba thabak thoram sing paikhatpiu haina apel torakli Border fencing se hoi dispute later from the immediate fencing tawrusu yare have the situation compel tawni nako border pillar number hanna all number the 10 tabani 10 se hoji new the 90 tariaba 90 degi 91 92 93 129 se note tisom cv hana khanglamani tisom cv phawche 129 ne aduga huishuduna next makha gumna 128 ni Maduki area di dispute labelina dispute label the dispute to Pajana men tadri of the border fencing tawbidaningai aduga hoji dispute lataba mafam peaceful area the hoi athubuda tawrubucho ekoi maduda kari apan besu leti hebse she media dagi hining bani ikon konbada ekoina point spiri bisida yarabadi state government na keno sem shabire haraga ADC election she mise athubuda pakhatningai habse Misi amuga hanna media gi through the pojin change